Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Tingkhanggi Leirang Marifu humdoisu batangka Mangolda leiramba mayamdu pakhatpa amaga loinana magi jenakre laizadu fukhogalaga chenbasu ngamde makhada ngek famtharaga lauraga kappi masadusu thakthakni i Ngayag kaplaba matung mapidu fatfat taythoklaga famlamba du fuk amuk haugatlaga chanchat tawduna punsiba na hayrakiba mafamdu tamna lai Ashomda punsiba su nongmayna panbaduda tunghalli gari mamangduda masadu upna tushili Rasu khonjel hauna no e raski khonjel du tabada punsiba su masada pirakliba chainadu kauthokre Angam bathauna puthokduna fuk haugatli mamittu khana rasta yenglaga kanna chansilaktuna raski mamaiduda kinna thinjili raska loinarakpa mi kharadudi punsibaga funabagi makhada tharo tharo olaga leirabani mayamduga maga panaringai rasna tanja laukhibani punsibadu masadu hairang raski furit collar du pairaga namsillaga mamai mamit khangdana thinjili Rasu makhuta pairiba nongmaiduna punsibagi makokta namlai Punsibasu raski makhutagi nongmaidu tap mudlaga raski laibaktuda namlaga sauna hairai Nangbudi aigi thawashina manglabasu hingna thamlaroi Nongmaidu kapki hek tawbaga rasna punsibagi nongmai panfam thabaktuda khangin ilai Punsibasu ashokpa mapaduda ilakpaduda pangan thokpa ngamde nakanda chep leina tai Punsibana nongmaidu paikibaduda rasu fuk haugatlaga magi gari manakta tamna chenki Punsibasu longna haugatlaga nongmaiduna amuktang kapi raski makhutada pali rasu ipan panthadana magi gari du thauduna chatkre Punsibasu chaina du khangba ngamde ningamdana thaukhriba gari du yenglaga leimaiduda haithakre nongmai makholduda lambida chatlamba mi ani khaksu chensinnarai Ahen badu mafam khangda chelakpadu ani suba nongmai makholdu tabada punsibana lairiba adomda pakhana chensilai Nupa ani dusu punsibagi manak yaushilakle amamba maraktuda punsibadu tharo tharo olaga leirambadu ubada nupa amana Itaw sida nupa ama taraga leire phone do tosam ta kaplo Nupa dusu torch kablai nupa duna punsibabu konkhatli As sidi hospital da bukhataba yaroi itaw nangkhulgi mi khara kaujo Hainaringai tanjaduda ahenbasu sor thabet holaga chalaklibadu light mangal ama ubaduda light tu tamna chansilai Pakhatna nupa singdu fatfat inthoklaga yengi punsibadu ina punglup lupaga leirambadu ubada ahenbadu mamittu khanglaw thoklaga pakhatna mayambabu kaujai Dacho Ahenbadu pakhatpa amaga loinana punsibabu pamkhatliba nupadu inthoklaga makhada ngek famthai punsibabu khangkon konkhatlaga punsibagi mamaiduda nalaga Dacho kaino tawsibo Rasti mana tawirose doctor jasise ai mabu soidana hatkani Punsibadu mamitu uirum tawraga ahenbagi mamaiduda naladuna makhondu fairi Henba hosi adugi matam nati ai siningdi aigi jagi nushiba masak uningi Henba nang aibu khara thuna puraga chatlose Ahenbadu mayambagi mataw yengba ngamde masadu ingaw ngawre nakanda leptuna laiba nupa anidodo ansilaga Mayam ekoida chokse kaino matawre mati amta pangbiyo hospital da punaba tawshi Nupa anidusu changsilai punsibabu thangatpa hotnaringai leisemba hoisi yaushilai leisembadu taha Kengba nang kaidoroge ha se shikana tawinoba Henba kengba tawshi kaino Punsibadu uirum tawriba mittuna leisembada yenglai punsibadu ina punglup lupaga thangbadu ubada lakliba mayamdu ingangai Rasidi machagi saktamdu yengba ngamdre leimaida famtharaga lauraga kappi Leisembasu masadu tarang amada leirambadu rasina lauraga kaplakpaduda gyan khangtatai Gari manak tamna punsibabu puduna chatlibadugi manakta chansili punsibagi makoktuda kolaga maning situda thangatli
ꯃꯌꯥꯝꯗꯨꯁꯨ ꯒꯥꯔꯤꯗꯨꯗ ꯄꯨꯂꯞ ꯑꯣꯝꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯍꯤ ꯀꯞꯅꯩ꯫ ꯑꯍꯦꯟꯕꯁꯨ ꯍꯥꯊꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯕꯒ ꯂꯥꯏꯖꯗꯨ ꯊꯣꯛꯅꯥꯎꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯛꯏ꯫ ꯑꯍꯦꯟꯕꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯒ꯭ꯂꯥꯁꯇꯨ ꯂꯩꯊꯔꯒ "ꯏꯇꯩꯃ, ꯏꯃꯥ ꯍꯣꯏꯒ ꯂꯩꯔꯝꯃꯣ, ꯇꯥꯆꯧ ꯀꯩꯁꯨꯝ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦ, ꯄꯥꯈꯠꯀꯅꯨ, ꯍꯣꯁꯄꯤꯇꯥꯜꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ"꯫ ꯂꯥꯏꯖꯗꯨ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯂꯤꯈꯠꯂꯒ ꯄꯨꯟꯁꯤꯕꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯗꯗꯥ ꯅꯠꯇ꯭ꯔꯣ? ꯃꯃꯤꯠꯁꯨ ꯎꯏꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯦꯟꯕ, ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯑꯩ ꯊꯅꯝꯒꯅꯨ, ꯑꯩꯁꯨ ꯂꯥꯛꯀꯦ"꯫ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯥꯏꯐꯦꯠ ꯇꯥꯕꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯑꯔꯣꯏꯕ ꯑꯣꯏꯔꯗꯕꯩ ꯈꯜꯂꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯁꯦꯝꯕ, ꯃꯥ ꯄꯨꯈꯤꯁꯦ"꯫ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ "ꯍꯦꯟꯕ, ꯂꯥꯏꯖ ꯄꯨꯈ꯭ꯔꯁꯦ"꯫ ꯃꯦꯝꯊꯣꯏꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ "ꯂꯥꯏꯖ, ꯃꯣꯏ ꯍꯥꯟꯅ ꯆꯠꯈ꯭ꯔꯁꯅꯨ, ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯠꯂꯁꯤ"꯫ ꯂꯥꯏꯖꯗꯨ ꯒꯥꯔꯤꯗꯨꯗ ꯉꯥꯊꯔꯒ ꯃꯈꯣꯡꯗꯨ ꯊꯤꯜꯂꯒ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ "ꯌꯥꯔꯣꯏ ꯏꯅꯣꯝꯆꯥ, ꯑꯩ ꯆꯠꯀꯦ꯫ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯅꯣꯏꯅꯦꯕꯨ ꯄꯨꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯂꯩꯁꯦꯝꯕꯁꯨ ꯌꯥꯔꯔꯣꯏ ꯈꯟꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯛꯏ꯫ ꯑꯍꯦꯟꯕꯁꯨ ꯂꯥꯏꯖ ꯀꯥꯈꯠꯂꯛꯄꯒ ꯒꯥꯔꯤꯗꯨ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯏ꯫ ꯂꯥꯏꯖꯗꯤ ꯉꯁꯥꯏꯈꯩ ꯊꯣꯛꯅꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯄꯨꯟꯁꯤꯕꯒꯤ ꯀꯣꯛꯇ ꯁꯣꯛꯄꯗꯨꯈꯛ ꯎꯕꯅꯤ, ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯅꯤ ꯎꯔꯤꯕ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ, ꯃꯃꯥꯏꯗꯨꯁꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯦ, ꯌꯦꯡꯕꯗ ꯍꯤꯡꯒꯗꯕ ꯃꯑꯣꯡ ꯃꯥꯟꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯕꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯤꯠꯇ ꯐꯝꯂꯝꯕꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ "ꯗꯗꯥ, ꯁꯦ ꯏ ꯉꯥꯛꯇ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯍꯥ, ꯗꯗꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ?" ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯦꯟꯕꯗꯨ ꯒꯥꯔꯤ ꯊꯧꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯅ ꯃꯈꯨꯠ ꯈꯨꯠꯅꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯀꯞꯂꯤꯕ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯏꯇꯩꯃ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯗꯥꯆꯧ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ"꯫ ꯑꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯃꯣꯏꯗꯨ ꯐꯨꯛꯂꯒ ꯀꯞꯂꯛꯏ꯫ "ꯗꯗꯥ, ꯅꯪ ꯃꯤꯠ ꯎꯏꯁꯤꯟꯒꯅꯨ, ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ꯫ ꯗꯗꯥ, ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯅ ꯉꯁꯥꯏ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯅꯤꯅ ꯑꯩꯕꯨ ꯂꯣꯏꯁꯤꯜꯍꯜꯂꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯗꯗꯥ?" ꯍꯤ ꯀꯞꯄꯤ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ, ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯛꯏ, ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯇꯥꯁꯤꯜꯂꯒ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯇꯥꯂꯛꯇꯨꯗ ꯂꯥꯏꯖꯗꯨ ꯂꯩꯁꯦꯝꯕꯗꯨ ꯃꯇꯩꯅꯤꯒ ꯀꯥꯎꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯒꯤ ꯃꯈꯣꯡꯗꯨꯗ ꯄꯥꯏꯔꯒ "ꯏꯇꯩ, ꯗꯗꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯗꯗꯥꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯇꯨ ꯊꯕꯥꯛꯇꯁꯨ ꯏ ꯃꯌꯥꯝ ꯊꯣꯛꯑꯦ, ꯑꯁꯤ ꯑꯝꯇ ꯊꯣꯛꯍꯟꯒꯅꯨ꯫ ꯑꯩ ꯗꯗꯥꯒꯤ ꯏꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯇꯩ"꯫ ꯂꯩꯁꯦꯝꯕꯗꯨ ꯃꯈꯣꯡꯗꯨ ꯈꯤꯇꯪ ꯆꯠꯊꯣꯛꯏ, ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ "ꯂꯥꯏꯖ, ꯅꯪ ꯅꯁꯥꯗꯣ ꯋꯥꯕꯗ ꯂꯣꯏꯔꯅꯤ, ꯀꯦꯡꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ꯫ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨ ꯂꯥꯎꯁꯦ, ꯑꯩ ꯑꯗꯣꯝꯗ ꯂꯩꯒꯦ"꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ, ꯂꯩꯁꯦꯝꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯊꯥꯡꯒꯠꯂꯤ꯫ ꯂꯥꯏꯖꯁꯨ ꯂꯩꯁꯦꯝꯕꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇꯨꯗ ꯊꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯀꯞꯄꯗꯨ ꯈꯪꯖꯤꯟꯕ ꯉꯝꯗꯦ, ꯄꯨꯟꯁꯤꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯍꯦꯟꯅ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯏ꯫ "ꯂꯥꯏꯖ, ꯅꯪ ꯀꯞꯀꯅꯨ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ꯫ ꯅꯪ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯇꯧꯒꯅꯨ, ꯅꯪ ꯏꯆꯥꯒꯤ ꯈꯜꯂꯨ"꯫ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯊꯃꯣꯏ ꯀꯥꯏꯕ꯫ ꯂꯥꯏꯖꯗꯨ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯨ ꯅꯛꯅ ꯂꯩꯔꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ "ꯀꯞꯄꯣꯏꯌꯦ ꯗꯗꯥ, ꯅꯪ ꯀꯩꯁꯨꯝ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯄꯤꯌꯨꯀꯣ ꯗꯗꯥ꯫ ꯅꯪ ꯌꯥꯝ ꯋꯥꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯉꯥꯡꯒꯅꯨ ꯗꯗꯥ, ꯑꯩ ꯀꯞꯄꯔꯣꯏꯌꯦ"꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯂꯥꯏꯖꯗꯤ ꯑꯁꯨꯃꯥꯏꯅ ꯁꯣꯛꯄ ꯎꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯅ ꯃꯁꯥꯗꯨ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯐꯝꯗꯨꯁꯨ ꯏ ꯊꯣꯛꯄ ꯂꯦꯞꯇꯦ꯫ ꯑꯗꯨꯛ ꯁꯥꯡꯕ ꯂꯝꯕꯤꯗꯨ ꯂꯥꯏꯖꯗꯨ ꯃꯤꯅꯤꯠ ꯑꯃꯠꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ, ꯍꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯁꯨ ꯀꯌꯥꯔꯛ ꯊꯦꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯗꯨ ꯀꯞꯄ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫
ꯑꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ, ꯂꯩꯁꯦꯝꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯍꯦꯟꯕꯗꯨ ꯑꯉꯥꯎꯕꯒꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤꯁꯤ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ, ꯃꯌꯥꯝ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯨ꯫ ꯑꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯅꯨꯄꯥ, ꯅꯔꯁ ꯍꯨꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯨꯟꯁꯤꯕꯗꯨ ꯃꯌꯥꯝ ꯆꯪꯂꯒ ꯊꯥꯡꯊꯈ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯂꯥꯏꯖꯒꯤ ꯐꯅꯦꯛꯇꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯐꯅꯦꯛꯇꯨꯗ ꯌꯦꯡꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯀꯩꯅꯣ ꯏ ꯃꯌꯥꯝꯁꯤꯗꯤ? ꯑꯁꯨꯛ ꯌꯥꯝꯕ ꯏꯁꯦ ꯑꯩꯒꯤ ꯗꯗꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯔꯛꯄ? ꯑꯩ ꯊꯥꯖꯗꯦ, ꯗꯗꯥꯗꯣ ꯃꯤꯠ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯦꯝꯕꯅꯤ, ꯑꯩꯕꯨ ꯁꯥꯟꯅꯕꯤꯕꯅꯤ꯫ ꯗꯗꯥ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯏꯃꯥ ꯏꯆꯥꯁꯨ ꯗꯗꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯗꯗꯥ, ꯅꯪ ꯅꯊꯟꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯥꯎꯔꯒ ꯀꯞꯄꯤ ꯂꯥꯏꯖꯗꯨ꯫ ꯑꯍꯦꯟꯕ ꯍꯣꯏꯁꯨ ꯂꯥꯏꯖꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯄꯨꯟꯁꯤꯕꯕꯨ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯨ ꯀꯞꯅ ꯀꯞꯅ ꯒꯥꯔꯤꯗꯨꯗꯒꯤ ꯌꯥꯝ ꯋꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯞꯇꯛꯅ ꯃꯌꯥꯝꯅ ꯊꯥꯡꯂꯒ ꯄꯨꯟꯁꯤꯕꯕꯨ ꯄꯨꯔꯤꯕꯗꯨ ꯌꯦꯡꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯛꯏ꯫ ꯅꯔꯁ ꯅꯨꯄꯥ ꯑꯃ ꯁ꯭ꯇꯔꯦꯆꯔ ꯇ꯭ꯔꯣꯂꯤ ꯑꯃ ꯏꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯁ꯭ꯇꯔꯦꯆꯔꯗꯨꯗ ꯍꯥꯞꯀꯠꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯏꯜꯂꯤ꯫ ꯑꯍꯦꯟꯕꯗꯨ ꯃꯊꯧ ꯃꯔꯝ ꯈꯪꯗꯕꯤ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯗꯣꯛꯇꯔ, ꯀꯔꯣꯝꯗꯅꯣ ꯇꯥꯆꯧ ꯄꯨꯁꯤꯟꯗꯣꯏꯁꯤ? ꯄꯨꯟꯁꯤꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯝꯂꯒ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯄꯥꯡꯊꯣꯛꯂꯒ ꯂꯥꯞꯇꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯛꯂꯤꯕ ꯂꯥꯏꯖꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯨ ꯑꯣꯇꯤ ꯔꯨꯝꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯋꯥꯜꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯍꯤꯍꯤ ꯀꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯊꯨꯡꯂꯔꯦ꯫ ꯅꯟꯗꯣꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯦꯟꯕ, ꯅꯪ ꯇꯥꯆꯧ ꯀꯃꯥꯏꯅ ꯇꯧꯔꯦ? ꯍꯦꯟꯕ, ꯅꯪ ꯇꯥꯆꯧꯗꯣ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯦꯟꯕꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯃꯤ꯫ ꯅꯟꯗꯣꯗꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯍꯥꯏꯗꯣꯛꯇꯦ, ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯤ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯍꯦꯟꯕꯁꯨ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯃꯄꯤ ꯑꯣꯏꯅ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯅꯟꯗꯣꯁꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯕ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯅꯔꯤꯕꯁꯤꯕꯣ? ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯒꯥꯔꯤꯗꯤ ꯀꯩꯁꯨꯝ ꯇꯧꯕ ꯎꯗꯦꯅ, ꯑꯁꯤꯗ ꯈꯥꯝꯂꯒ ꯂꯩꯍꯧꯏ꯫ ꯅꯠꯇꯦ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯅꯤ꯫ ꯍꯦꯟꯕ, ꯃꯈꯣꯏꯅ ꯋꯥ ꯂꯣꯠꯂꯕꯁꯨ ꯏꯆꯥꯗꯤ ꯃꯄꯥ ꯑꯩꯕꯨ ꯅꯤꯡꯕꯅꯤ꯫ ꯈꯨꯝꯃꯨ ꯍꯦꯟꯕ, ꯅꯪ ꯕꯕꯥꯗ ꯑꯃꯠꯇ ꯂꯣꯠꯀꯅꯨ꯫ ꯅꯪ ꯗꯥꯆꯧꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯤꯅꯣ? ꯑꯍꯦꯟꯕꯗꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯃꯄꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯗꯨꯅ ꯕꯕꯥ, ꯑꯩꯈꯣꯏ ꯗꯥꯆꯧꯗꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ꯫ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯂꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯕꯕꯥ꯫ ꯔꯥꯁꯤ, ꯃꯦꯝꯊꯣꯏ, ꯊꯕꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯀꯞꯇꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥꯗꯨ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ ꯂꯥꯏꯖꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯂꯥꯏꯖꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯊꯕꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯔꯥꯁꯤꯗꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯞꯄꯗꯨ ꯈꯪꯖꯤꯜꯂꯒ ꯂꯥꯏꯖꯕꯨ ꯊꯦꯝꯂꯛꯏ꯫ ꯂꯥꯏꯖꯥ, ꯁꯤ ꯀꯞꯀꯅꯨꯁꯤ, ꯅꯪ ꯋꯥꯈꯜꯗꯣ ꯈꯤꯇꯁꯨ ꯈꯜꯂꯨ꯫ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯅꯠꯇꯕꯅꯤꯅ ꯁꯤꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯁꯦ꯫ ꯁꯅꯥꯁꯦ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯥꯛꯁꯤ꯫ ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯞꯉꯥꯡ ꯉꯥꯡꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯗꯗꯥ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯕꯨ ꯄꯨꯊꯣꯛꯅꯕ ꯁꯤꯟꯒꯅꯨ꯫ ꯗꯗꯥꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯒ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯣꯏꯅ ꯑꯩꯕු ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯈꯪꯏ꯫ ꯗꯗꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯏꯃꯥ ꯏꯆꯥꯁꯨ ꯇꯨꯡ ꯏꯟꯅꯒꯅꯤꯌꯦ꯫ ꯗꯗꯥ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗꯦ, ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯏꯟꯗꯣꯝꯆꯥ, ꯅꯣꯏ ꯑꯩꯕꯨ ꯗꯗꯥꯒꯤ ꯅꯥꯛꯇꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯃꯦꯝꯊꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯂꯥꯏꯖꯥ, ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯔꯨꯝꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯕꯤꯔꯛꯀꯅꯨ, ꯑꯁꯣꯝꯗ ꯗꯣꯛꯇꯔꯅ ꯌꯥꯝ ꯁꯥꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯔꯁ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯑꯣꯇꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯏꯖꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯒ ꯑꯣꯇꯤ ꯔꯨꯝꯗꯨꯗꯒꯤ ꯈꯤꯇꯪ ꯄꯨꯊꯣꯔꯛꯏ꯫
ꯑꯍꯦꯟꯕꯗꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯍꯦ ꯏꯁꯣꯔ, ꯗꯥꯆꯧꯕꯨ ꯀꯩꯝꯇ ꯇꯧꯍꯟꯕꯤꯒꯅꯨꯀꯣ꯫ ꯗꯥꯆꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯁꯔꯨꯛ ꯏꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯒꯦ꯫ ꯗꯥꯆꯧꯅ ꯆꯠꯈ꯭ꯔꯒ ꯏꯇꯩꯃꯅ ꯇꯧꯒꯗꯕ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯁꯥꯒꯩꯁꯤꯒꯤ ꯑꯍꯥꯟꯕ ꯊꯋꯥꯏꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯄꯗ ꯃꯄꯥ ꯂꯩꯇꯕꯒꯤ ꯈꯥꯡꯕ ꯃꯩꯆꯥꯛꯇꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯗꯥꯆꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯍꯦꯟꯕꯗꯨ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯃꯅꯤꯡ ꯇꯝꯅ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯔꯥꯖ, ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ꯫ ꯑꯍꯦꯟꯕꯗꯨ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯊꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯅ ꯍꯦꯟꯕ, ꯀꯗꯥꯏꯗꯅꯣ? ꯑꯍꯦꯟꯕꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯕꯤ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯌꯥꯏ, ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯍꯦꯟꯕ, ꯑꯣꯄꯔꯦꯁꯟ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯆꯠꯁꯤ꯫ ꯍꯧꯖꯤꯛ ꯅꯊꯟꯗ ꯆꯠꯈ꯭ꯔꯅꯨ꯫ ꯔꯥꯁꯤꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯥꯕꯗꯨꯗ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯂꯝꯕ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯑꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯏꯃꯥꯒꯤ ꯍꯦꯟꯕ, ꯅꯌꯥꯝꯕ ꯁꯣꯛꯂꯕꯗꯤ ꯅꯪꯅ ꯂꯃꯟ ꯈꯨꯝꯐꯝ ꯊꯣꯛꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯂꯃꯟꯁꯨ ꯃꯤꯀꯨꯞꯁꯤꯗ ꯁꯤꯡꯂꯨ꯫ ꯏꯃꯥ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯂꯣꯠꯂꯔꯣꯏ꯫ ꯍꯤꯡꯕ ꯁꯤꯕ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯏꯃꯥꯅ ꯂꯝꯕꯤ ꯇꯥꯛꯀꯅꯤ꯫ ꯆꯠꯁꯤꯂꯣ, ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤꯗꯨ ꯑꯍꯦꯟꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯑꯍꯦꯟꯕꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯦ꯫ ꯔꯥꯁꯤꯅ ꯂꯝꯕꯤ ꯆꯤꯡꯂꯒ ꯔꯥꯖꯀ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯕꯤꯜꯗꯤꯡꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯑꯍꯦꯟꯕꯗꯨ ꯕꯤꯜꯗꯤꯡꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕꯅꯣ ꯏꯃꯥ? ꯅꯪꯅ ꯊꯤꯔꯤꯕ ꯃꯤꯗꯣ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯌꯥꯝ ꯊꯨꯅ ꯀꯨꯝꯃꯨ꯫ ꯃꯐꯝꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯂꯩꯐꯝ ꯂꯩꯇꯦ꯫ ꯑꯍꯦꯟꯕꯗꯨ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯔꯥꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯉꯥꯏꯈꯣ, ꯏꯃꯥ ꯃꯥꯡ ꯊꯥꯒꯤ꯫ ꯅꯪꯅ ꯃꯐꯝ ꯈꯪꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤꯗꯨ ꯃꯥꯡ ꯊꯥꯔꯒ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯈꯠꯂꯤ꯫ ꯑꯍꯦꯟꯕꯁꯨ ꯏꯉꯛ ꯉꯛꯅ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯁꯨꯝ ꯀꯥꯏꯔꯛꯄꯅ ꯔꯥꯁꯤꯁꯨ ꯔꯥꯖꯀ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯔꯨꯝꯗꯨꯗ ꯗꯥꯏꯔꯦꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯍꯦꯟꯕꯁꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯤ꯫ ꯔꯥꯖ ꯇꯨꯋꯥꯜꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯂꯧꯊꯣꯛꯄ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯍꯦꯟꯕꯗꯨ ꯄꯨꯡꯉꯛ ꯉꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯀꯤ ꯃꯁꯛꯇꯨ ꯎꯕꯗ ꯔꯥꯁꯤꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯔꯥꯖꯀꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ꯫ ꯔꯥꯖꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯐꯝꯂꯝꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯥꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯍꯦꯟꯕ! ꯔꯥꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯈꯣꯏꯁꯥꯎꯅꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯦ ꯁꯥ, ꯅꯈꯨꯠ ꯊꯥꯗꯣꯛꯎ! ꯔꯥꯖꯁꯨ ꯄꯥꯈꯠꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯔꯥꯁꯤꯒꯤ ꯈꯧꯔꯤꯗ ꯐꯠ ꯊꯝꯂꯒ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯅꯃꯥꯁꯦ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯀꯅꯤ꯫ ꯅꯌꯥꯝꯕꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯅꯤꯗꯅ ꯅꯪꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯔꯥꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯁꯤꯗꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯍꯦꯟꯕ, ꯅꯪ ꯀꯩꯁꯨ ꯀꯤꯒꯅꯨ꯫ ꯏꯃꯥꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯦꯟꯖꯦꯜꯒꯤ ꯂꯃꯟ ꯈꯨꯝꯃꯨ꯫ ꯅꯪꯒꯤ ꯑꯦꯟꯖꯦꯜꯗꯣ ꯃꯤ ꯐꯠꯇꯁꯤꯅ ꯍꯥꯠꯄꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯃꯝꯃꯝꯃꯤ꯫ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯑꯦꯟꯖꯦꯜꯕꯨ ꯔꯥꯖꯅ ꯍꯥꯠꯄ? ꯔꯥꯖꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯉꯛꯂꯨꯅꯨ꯫ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯈꯤꯕꯒꯤ ꯂꯃꯟ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯅꯪꯒꯤ ꯑꯦꯟꯖꯦꯜꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯄꯅꯤ꯫ ꯉꯁꯤꯅ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯑꯦꯟꯖꯦꯜꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯒꯦ꯫ ꯂꯩꯔꯩꯄꯥꯛꯇ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯠꯅꯔꯨꯔꯣꯅꯦꯀꯣ꯫ ꯔꯥꯁꯤꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯦꯟꯕ, ꯅꯪꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝꯅ ꯂꯦꯞꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯔꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯍꯦꯟꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯁꯤꯒꯤ ꯉꯛꯇ ꯊꯝꯂꯤꯕ ꯊꯥꯡꯗꯨ ꯃꯈꯨꯠꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯔꯥꯁꯤꯁꯨ ꯃꯈꯨꯠꯇꯨꯅ ꯔꯥꯖꯀꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕ ꯃꯐꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯠꯂꯤ꯫ ꯔꯥꯖꯇꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ꯫ ꯑꯍꯦꯟꯕꯗꯨ ꯈꯤꯇꯪ ꯍꯟꯗꯣꯛꯏ꯫ ꯔꯥꯁꯤꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯍꯦꯟꯕꯗꯨ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯨꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯄꯟꯊꯕ ꯇꯧꯗꯅ ꯆꯦꯟꯁꯤꯜꯂꯒ ꯔꯥꯖꯀꯤ ꯃꯕꯨꯛꯇꯨꯗ ꯊꯥꯡꯗꯨꯅ ꯊꯤꯜꯂꯤ꯫
Rasisu khonjel hongna lauraki. Hatlu henba nangi nakutpena halu miyoiba oiraga miyoibagi wakal chendaba nangdi mi marakta leibiyaroi nang yamna phatte nang yamna phattaba mini. Ahenbasu masing khangdana theli mitmangdudasu Angelgi maithongdu sangsang ubagum tawi mamittagi mapisu tap tap tari. Thangna thellibadu pendadana makutta pairiba thangdu khangtha thadoklaga khoisaunana akoibadu khangyengi rasu leimaida tuthakhre. Ahenbasu chektum mama pairaga amuk chensilaktuna raski mamaiduda masing khangdana thomi aduga machindasu penana soli. Nang sunungai brengo aigi Angelna kayam wana taibungban thadoklamgani ma kainabada aina kayam thamoi kairamgani aduk minungsi khangdaba nangdi taibungban sidi hinglunu. Angel nang namit pena yengko dadana nangi laman khumlabani nang nungaina lairamlenda ingna chikna layuka Angel. Asi hairaga ahenbadu chektu thadoklaga makhada ngekfam tharaga khonjel hongna Angel bu kauraga thamoi sokna kapi. Rasisu machagi mataudu yengba ngamde thamoi sokna kapi. Asomdasu operation loiraduna roomgi thongdusu hangdorai mayamdu chensinnarai. Roomgi thongdu launa hangdoklaga manungda lairiba nursingduna punsibabu inthorai. Mayamdu ingangangna yengduna lainai nursingdusu yam thuna induna chatli leisembadu pakhatna doctorgi manakta changsilaga. Doctor Makha tarakpa ngamde leisembadu doctor dusu maithong makshina mamaidu nonthana tablap khumlai. khara serious ori isor khurumse.